SKTV na English Singani Kunmari ki February tara mangadagi Manipur miyam gi seva tawba horakpadagi Pharmacy gi senior news anchor oina miyam gi seva tawduna lakhiba Chirom Jadumani ngasi Ayuk Masagi Anaba Maram Oiduna taibang thadokre Leikhidare Chirom Jadumani news anchor amo oina ISTV da ahan boina miyam gi seva tawba horakhi Tungda ISCOM da chahi ani leiramlaba matung SKTV na horakpadagi senior news anchor oina aroiba miku fawba miyam gi seva tawramlaga ngasi October gi tang 19 ki Ayukta aroiba yahip tanki Jadumani gi tungda loinavi amadi chahi 12 rongi machanupi ama lehauri Leikhidare Jadumani lamdeng khunau lamsang bazar dagi Chirom Navadip Singh amadi Leikhidare Chirom ongbi Kulavati Devi gi machanupani Jadumani mathauda pukning changba nolukpa Masagi mathauda kathokpa Noktuna talaiba miyoini maki machanupa Leikhidare gi firoisu pangthokiba kuidribani Jadumani na khangaudana manung matam chadana Leikhidare SKTV da achauba ahangba male horagani loinana SKTV gi maikai digi mahaki mung manungna thengna horiba awaba da saruk yaba loinana mahaki mafam aroiba ikai khumnaba uchari